ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯅꯦꯆꯔ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯑꯁꯤꯅ ꯎꯔꯨꯕ ꯑꯗꯨ ꯈꯛꯇꯃꯛꯇ ꯊꯥꯖꯕ ꯊꯝꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗꯗꯤ ꯑꯉꯛꯄ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗꯒꯤ ꯂꯣꯠꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯛꯇꯨꯅ ꯑꯩꯈꯣꯏꯅ ꯎꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯁꯤꯅꯗꯤ ꯊꯥꯖꯕ ꯉꯝꯗꯕ ꯑꯁꯤꯕꯨꯁꯨ ꯃꯤꯁꯇ꯭ꯔꯤ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯃꯤꯁꯇ꯭ꯔꯤ ꯑꯁꯤ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯖꯥꯚꯥ ꯑꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯃꯁꯤꯒꯤ ꯆꯤꯡꯖꯥꯎ ꯑꯁꯤꯗꯁꯨ ꯂꯩꯔꯤ꯫ ꯃꯔꯨꯞ ꯃꯌꯥꯝ, ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯔꯨꯞ ꯃꯌꯥꯝꯕꯨ DAshil 2.0 4Everꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯔꯨꯞ ꯃꯌꯥꯝ, ꯃꯁꯤꯒꯤ ꯆꯤꯡ ꯑꯁꯤ ꯂꯥꯞꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯏꯆꯝ ꯆꯝꯕ ꯆꯤꯡ ꯑꯃꯒꯨꯝ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯆꯤꯡ ꯑꯁꯤꯒꯤ ꯃꯇꯣꯟꯗ ꯀꯥꯈꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯆꯤꯡꯗꯣꯟ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗ ꯅꯣꯔꯃꯦꯜ ꯑꯣꯏ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯒꯨꯅꯨꯡ ꯄꯥꯗꯪ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯁꯤꯒꯤ ꯆꯤꯡ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯔꯦꯛꯇꯦꯡꯒꯜ ꯁꯦꯞꯀꯤ ꯅꯨꯡꯁꯤꯡ ꯑꯁꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯡꯁꯤꯡ ꯑꯁꯤ ꯑꯦꯡꯒꯜ ꯑꯃꯠꯇꯗ ꯅꯦꯆꯔꯦꯜ ꯐꯣꯔꯃꯦꯁꯟ ꯃꯥꯟꯗꯦ꯫ ꯅꯨꯡꯁꯤꯡ ꯑꯁꯤ ꯔꯦꯛꯇꯦꯡꯒꯜ ꯁꯦꯞꯇ ꯀꯛꯂꯒ ꯊꯝꯂꯝꯕ ꯃꯥꯜꯂꯤ꯫ ꯖꯥꯚꯥ ꯑꯥꯏꯂꯦꯟ ꯑꯁꯤ ꯚꯣꯜꯀꯦꯅꯤꯛ ꯑꯥꯏꯂꯦꯟ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯔꯤꯁꯔꯆꯔ ꯀꯌꯥꯅꯗꯤ ꯅꯨꯡꯁꯤꯡ ꯑꯁꯤ ꯑꯆꯧꯕ ꯚꯣꯜꯀꯦꯅꯤꯛ ꯔꯣꯛꯇꯒꯤ ꯔꯦꯛꯇꯦꯡꯒꯜ ꯁꯦꯞꯇ ꯃꯊꯪ ꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯡ ꯑꯁꯤꯒꯤ ꯁꯦꯝꯄꯜꯁꯤꯡ ꯑꯁꯤ ꯇꯦꯁ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯅꯨꯡꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯒꯤ ꯅꯨꯡ ꯑꯣꯏꯔꯝꯈꯤꯗꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯁꯤꯒꯨꯝꯕ ꯔꯦꯛꯇꯦꯡꯒꯜ ꯁꯦꯞꯀꯤ ꯅꯨꯡ 50,000 ꯃꯨꯛ ꯑꯁꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯀꯛꯂꯒ ꯆꯤꯡꯗꯣꯟ ꯑꯁꯤꯗ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯄꯨꯔꯛꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯔꯤ꯫ ꯆꯤꯡ ꯑꯁꯤꯒꯤ ꯃꯇꯣꯟ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯅꯨꯡꯁꯤꯡ ꯑꯁꯤ ꯔꯦꯟꯗꯝꯂꯤ ꯇꯥꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯃꯐꯝ ꯈꯔꯗꯅ ꯅꯨꯡꯁꯤꯡ ꯑꯁꯤ ꯃꯊꯪ ꯂꯣꯟꯅꯗꯨꯅ ꯂꯩꯔꯝꯕꯁꯨ ꯊꯦꯡꯅꯩ꯫ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯅꯨꯡꯁꯤꯡ ꯑꯁꯤꯒꯤ ꯇꯥꯏꯅꯕ ꯁꯔꯨꯛ ꯑꯁꯤꯗ ꯁꯤꯃꯦꯟꯠꯒꯨꯝꯕ ꯑꯣꯏꯒꯗꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯅꯨꯡꯁꯤꯡ ꯑꯁꯤꯕꯨ ꯅꯞꯁꯤꯟꯅꯍꯟꯗꯨꯅ ꯂꯩꯔꯝꯕꯁꯨ ꯊꯦꯡꯅꯔꯝꯈꯤ꯫ ꯑꯦꯛꯁꯄꯔꯠ ꯔꯤꯁꯔꯆꯔꯁꯤꯡꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯊꯤꯖꯤꯜꯂꯤꯕ ꯃꯈꯩ ꯍꯦꯟꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯕ ꯍꯦꯜꯂꯛꯂꯝꯈꯤ꯫ ꯇꯣꯞ ꯂꯦꯌꯔꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯡ ꯑꯁꯤꯗ ꯇꯩꯔꯝꯂꯤꯕ ꯁꯤꯃꯦꯟꯠꯒꯨꯝꯕ ꯄꯣꯠꯁꯛ ꯑꯁꯤꯒꯤ ꯔꯦꯗꯤꯑꯣ ꯀꯥꯔꯕꯟ ꯗꯦꯇꯤꯡ ꯇꯧꯔꯨꯕ ꯃꯇꯝꯗ ꯈꯪꯂꯝꯈꯤ ꯃꯗꯨꯗꯤ ꯄꯣꯠꯁꯛ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 2,500ꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯂꯕ ꯄꯣꯠꯁꯛ ꯑꯃꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯇꯧꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ 20 ꯐꯤꯠ ꯂꯨꯕ ꯃꯐꯝꯗꯒꯤ ꯔꯤꯁꯔꯆꯔꯁꯤꯡꯅ 7,500 ꯌꯔꯁꯇꯒꯤ ꯂꯩꯔꯛꯂꯕ ꯁꯤꯃꯦꯟꯠꯒꯨꯝꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯝꯈꯤ꯫ ꯇꯣꯞ ꯂꯦꯌꯔ ꯑꯁꯤꯗꯅ ꯆꯍꯤ 2,500 ꯁꯨꯔꯕ ꯁꯤꯃꯦꯟꯠ, ꯑꯗꯨꯒ 20 ꯐꯤꯠ ꯂꯨꯕ ꯃꯐꯝ ꯑꯁꯤꯗꯅ ꯆꯍꯤ 8,500 ꯁꯨꯔꯕ ꯁꯤꯃꯦꯟꯠ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯦꯟꯁꯤꯌꯦꯟꯠ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯈꯣꯏꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯆꯧꯕ ꯁꯇ꯭ꯔꯛꯆꯔ ꯑꯃ ꯃꯇꯝ ꯌꯥꯝꯅ ꯆꯪꯅ ꯃꯇꯝ ꯁꯥꯡꯅ ꯁꯥꯔꯝꯈꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯥꯔꯀꯤꯑꯣꯂꯣꯖꯤ ꯈꯔꯅꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯇꯧꯊꯔꯒ ꯔꯤꯁꯔꯆ ꯇꯧꯔꯨꯕꯒꯤ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯔꯝꯈꯤ꯫ ꯃꯔꯝꯗꯤ ꯍ꯭ꯌꯨꯃꯦꯟ ꯍꯤꯁꯇ꯭ꯔꯤ ꯑꯁꯤ ꯁꯨꯞꯅꯗꯒꯤ 7,500 ꯌꯔꯁ ꯈꯛꯇꯃꯛ ꯉꯥꯏꯔꯤꯕ ꯑꯁꯤꯒꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯇꯧꯊꯔꯨꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯑꯃꯠꯇ ꯐꯪꯂꯔꯣꯏ ꯈꯟꯕꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯂꯣꯀꯦꯜ ꯖꯤꯑꯣꯂꯣꯖꯤꯁ ꯈꯔꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯔꯝꯈꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯣꯔ ꯗ꯭ꯔꯤꯂꯤꯡꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯛꯂꯝꯃꯤ꯫ ꯀꯣꯔ ꯗ꯭ꯔꯤꯂꯤꯡꯒꯤ ꯊꯕꯛ ꯑꯁꯤꯗ ꯍꯣꯂꯣ ꯑꯣꯏꯕ ꯄꯥꯏꯞ ꯑꯃ ꯂꯩꯅꯨꯡꯗ ꯗ꯭ꯔꯤꯂꯤꯡ ꯇꯧꯏ, ꯑꯗꯨꯒ ꯄꯥꯏꯞ ꯑꯁꯤ ꯑꯃꯨꯛ ꯆꯤꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯂꯩꯅꯨꯡꯗ ꯂꯩꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒꯤ ꯁꯦꯝꯄꯜꯁꯤꯡ ꯑꯗꯨ ꯀꯣꯔꯒꯤ ꯐꯣꯝꯗ ꯄꯥꯏꯞ ꯃꯅꯨꯡꯗ ꯂꯣꯏꯅꯃꯛ ꯌꯥꯎꯔꯒ ꯊꯣꯛꯂꯛꯀꯅꯤ꯫ ꯀꯣꯔ ꯗ꯭ꯔꯤꯂꯤꯡꯗꯒꯤ ꯐꯪꯂꯛꯄ ꯁꯦꯝꯄꯜꯁꯤꯡ ꯑꯁꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯈꯤ꯫ 20 ꯐꯤꯠ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯁꯦꯝꯄꯜꯁꯤꯡ ꯑꯁꯤ ꯆꯍꯤ 3,000ꯗꯒꯤꯅ 8,900 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯁꯦꯝꯄꯜ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯒ 50 ꯐꯤꯠ ꯂꯨꯕ ꯃꯐꯝꯗꯒꯤ ꯐꯪꯂꯛꯈꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤꯗꯤ ꯆꯍꯤ 11,300ꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯂꯕ ꯄꯣꯠꯁꯛ ꯑꯣꯏꯔꯝꯈꯤ꯫ ꯃꯇꯝ ꯑꯁꯤ 9,600 BCꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯔꯣꯏꯕ ꯑꯥꯏꯁ ꯑꯦꯖ ꯑꯣꯏꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯀꯣꯔ ꯗ꯭ꯔꯤꯂꯤꯡ ꯑꯁꯤꯅ 100 ꯐꯤꯠ ꯌꯧꯅ ꯇꯧꯊꯔꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯐꯪꯂꯛꯈꯤꯕ ꯁꯦꯝꯄꯜꯁꯤꯡ ꯑꯁꯤ ꯉꯁꯤꯗꯒꯤꯅ chhi 14,000ꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯂꯕ ꯄꯣꯠꯁꯛ ꯉꯥꯛꯇꯃꯛ ꯑꯣꯏꯔꯝꯈꯤ꯫ ꯃꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯅ꯭ꯌꯨꯁ ꯑꯃꯅꯤ, ꯃꯔꯝꯗꯤ ꯃꯁꯤꯅ ꯍ꯭ꯌꯨꯃꯦꯟ ꯍꯤꯁꯇ꯭ꯔꯤ ꯑꯁꯤꯕꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯆꯦꯟꯖ ꯇꯧꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯔꯦꯀꯣꯔꯗꯦꯗ ꯍꯤꯁꯇ꯭ꯔꯤ ꯑꯃꯗꯤ ꯍꯤꯁꯇ꯭ꯔꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯂꯤ ꯃꯗꯨꯗꯤ ꯍ꯭ꯌꯨꯃꯦꯟ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯁꯤ ꯆꯍꯤ 8,900ꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯁꯤꯡꯅꯗꯤ ꯃꯁꯤꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏꯕꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗ꯭ꯔꯤ꯫
Maramdi matam adugi miyoising adugi manakta thabak sing asibu pangthokpa ngambagi ability adu leiramde. Archaeologists singna masibu miyoiba singna saramlibani haibasi proof tawnabagidamakta ahenba proof haibadi human skeleton natragana any structure ama pamlamki. Nakal amaromdasu local geologists singna makoigi research asibu makha chatharakpa oina makoina mafam asida GPR amadi seismic tomography hairiba latest technology sing asi sijenaduna mafam asibu scan tawnaba thaurang toramki. Masigi scan asida radio signal asi lainungda thajili karigumba masigi signal asina mass amada thengaiba matamda signal asigi speed hantharakani aduga hollow oiba mafamdana signal asigi speed asi hengalakani. Masigi signal asigi speed asigi matengdagi lainungda hollow space lei natragana leite leiragana karamba shape ta lei haibasi khangdokpa ngamlamki. Scale tawbagi result da lainungda leiramba fibam asigi image asi researcher sing adugi career da ihan hana uba image oiramki. Lainung sing asigi mafam kayada hollow space kaya ama note toromki. Achouba square shape ki chamber ahum level mathang manau 9 saduna leiramki. Chamber ahumak asi amaga tunnel saduna connect toromki. Aduga mathak ithang thangba chamber asina Singi chingmai asigi mathaki layer asiga connect towi. Leiramliba chamber ahumak asi amaga chawbasu manade. Mathak ithang thangba chamber asina khwaidagi pi aduga mayai thangba chamber asina khara amuk chawkhatli. Aduga makha ithang thangba chamber asina khwaidagi chawi. Aduga chamber asi lainungda 100 feet luna lei. Masida researcher kayabu makok ngawhaliba gyan tahandriba asi sahi lising kunmarigi mamang last ice age ki matamda miyoiba aikhoidi sumnadagi hunter oiduna leiringe matam asida matau karamna makhoina masibu saramlibano haiba asini. Masi iron age, bronze age amadi stone age ki mamang gi warisu oiri. Masigi major discovery sing asi mainstream media da pukhalakpa matamdagi Indonesia gi president asisu masida interest yamna leramki. Aduga local geologists singda Gunung Padang asida excavation tawbagi ayaba piramki. President na mafam asida mahaki helipad amasu saramki. Mafam asida mahak masamag laktuna research tawriba asibu yengsinnabani. Matamgi matung ina local geologists sing asina mafam asida research tawruba matamda tapna anauba discovery kaya ama torongki. Mafam asidagi pottery, sanalupa, weapons amadi coin kaya ama fanglungki. Aduga fangliba posak sing asi 5500 BC bamangdagi leraklaba posak ngaktani. Adubu recorded history gi matung ina modern science nadi Pitribida khwaidagi ariba coin asi 600 BC gi mamangda leramba coin asi ni hairi. Gunung Padangda discovery chathari ngai matam 2014 asida Indonesia gi president asi change torongki. Adubu anuba lakpa president asina archaeological community ga pullaga mafam asida excavation toba si thingjilamki. Mohenjo-daro amadi ancient Egyptian singi mamangdagi masigi Java Island asida karamba civilization na masigi achoba structure sing asibu sanaba hotnaramlibano. Hojik island oina leiriba Java Island asi matam amadadi Asian subcontinent oina leiramba mafam amani. Ngasidagina sahi lising tarani thoigi mamangda ice age loisilakpa matamdadi achouba ungi chingjau sing asina mahi langthoraktuna ising onchilakpadagi mafam asibu ising tumjin khiduna Java Island asi island onkibani. Mafam asida hana leiramba khudingmak isingna loinamak tumjinduna leikrabani. Matau asumna Java Island da hanadaki khundaduna leiramba civilization sing adu masina maram oiduna mangkiba oirambasu yai. Masigi mystery asigi aroiba wari amadi aroiba ras asi karino haibasi ngasisu kana amatana khangdana Gunung Padangi chingmai asida lotuna leiri. Aduga masisu oithokpa yai madudi hojik aikhoina uriba ching asi natural oina form toramba ching nataba nung maron londuna sakhiba ching oirambasu yai. Adubu chahi lisang sitna leirakpanina matamgi matung ina tapna leibak singna phumjinkhiba oirambasu yai. Marup mayam ngasigidi video asi mantang asida loiselage. Video asibu nungaibiba taragadi video asibu like tobiyu amadi channel asibu subscribe tobiduna channel asidagi thagalakpa anuba video sing lepan leitani yengbiyu. Mayamgidamakta anuba video ama amuk puduna laksage.